District Football Association DFA Thaubalgi mityeng makhada Mangal Foundation Maipakpi Organizing Committee na City Club ka khutsamnaraga sinduna 3rd Maipakpi Memorial Trophy 2025 9Aside State Level Men's Open Football Tournament Team Kuntra nithoi na group nipan thokna khaidoktuna ngasidagi Hairok Part 2 Litan makhongda leiba City Club ki playground da nat ki oiba jagoi isai ki thoram kayaga loinana houdokhre Tournament asi houdokpagi thoram da Kaisamtong AC gi MLA Sapam Nisikanta Wangkai AC gi MLA Thangjam Arun Kumar Hairok AC gi MLA Thokchom Radhesham Laikhidraba Maipakpi gi Mapuroiba Thokchom Ibochauba amasung Sur Hospital Khangabo ki proprietor kam MD Dr. Laisram Somen Kumar na chingbana athoiba mithunglen sing oina sarukya khi Thoramgi sarukama oina City Club Playground gi nauna saba ground fencing su ngasigi mithunglen sing na sangaduna miyamda khutsinna khi Loinana ngasigi mithunglen sing na tournament ki firal chingkhatuna laikhidrabi Maipakpi gi photo da laisu katuna ikai khumnabasu utkhi ngasi haudokpagi tournament ta ahanba match ta John FC Achan Bigai amasung Laikai FC Yai School anina sanakhibada apiba matamda team animakna goal amata chanaba ngamdabadagi draw chatkhre Hayeng tang kunipan gi nungthil pung anida Group A gi Yairipok FC amasung Sana FC Thobal anina ahanba ground da aduga pung ahumda Kanglaipak Pari amasung Wangjing United FC Junior anina anisuba ground da aduga pung marida Group B gi JFCC Hairok amasung Football Lovers Manipur anina ahum suba ground da sanagani